Ukhrul district ki TM Kosom da kapnaba ki thawdok ta laikhidraba driver amadi soklaba police personnel Jennings-ta purakre. Maruiba Pawina, civilian truck driver ama Manipur state ki wangmadagi lakpa kuki militant singna patlejang beles ki manakta ayuki pung taramathoy digina pung taramathogi mini kunmuk satpa matamna ngasi numay kapthorak para truck driver du siri hari hairiba laikhidraba miyoy du ki haksang adu postmortem tawnabagi damakta BSF na rims ta purakri hari si hairiba thangdo kuki militant singna akan mamon khut Harakpa si civilian singda litanda sarakna ngasi ayuki pung taramathoy mung taba matamdagi hairiba thawdok si thokibani hainasu thokibani aduga makoina kaptharagli hairiba jaga asina hairiba litan bazar gi hilltops amasung TM kasomdagi landa silakpani haina report tawri ngasi ayu anganbada apunba joint team security forces sing BSF CRPF RAF amasung Police na commercial truck sing sarokna taramanga dagina kunmuk hariba yang pokpi police station dagina Mahadev hawa escort tawduna laglaga NH 202 da Sangkai Kuki village the blockade tawri sinadu clearance tawkhien spawmuna makhatari amarom dana Imphal urkhul lambi gi Sangkai Kuki khul area da Imphal gi potuduna sangkhiba gari kya thapna thamlamba adu urkhul tanna pushunna ba rap ki personal sina tear gas amadi rubber bullet sing kaptuna tankhai na bkhona khre tankhai khre loinana Kuki nupi khra as open nang khibagi saktam khra social media sing da video footage ko loinana viral oirakli Ukhrul district headquarters sana thanaba pot pusin ba yaro hen Kuki sing security force sing amuk nakhre la molom kiti sijang mongjang Zalen bung hoi lang lang a isong le ni akivat le in nupi hong gang bo nung lo lang to ada Khadro ऊपर तो देखो आगे को Priyas nit biology na satra masum satri singi oiba nungaire pa pauzel puduna laksari NTA nit UG 2027 NTA nit UG foundation course ki oiba admission form thajari lakli bazun ki tang ama english ngani ga kun ga taruk ki class haujaragani hari basinga sida khena ba timing da nit biology foundation class 11 foundation class 12 ki class tawjagani nit biology takpa de sahi tara hen experience lairaba biotechnology MU life science MU department singda
former guest faculty oiramlaba well experienced faculty singna takpi tambigaduri hena nungairiba paw mana satri singi oiba residential hostel facility sulejagani idp singi free classes yauna special feature kaya mas phangbigani haujima contact tawiro aikoigi contact number di 7005534385 natragana 7005376151 aikoigi address na kaisampat kaisam laikai ni Atopa media source amagi matungina di kuki militant singna TM kasom village ta naga civilian sing the site ohumda kuki militant singna landa silakhibani hariba si laikitaba amagi mathau mangam pangthuna bo khona ringai de satharakhibani hariba thawdo sida sport maktara gari tata driver ama laikitaba loinana police personnel ama so panangkhibani Pali hoina ka kaplake. Ki khurchu chui mohon chale leka. Arui iram tiam ka somli mi ka chilian dangda palle ya wena kuki refugee wasna hi da kapla bam dang leni symmetry tree lo bam lian dangda hi da attack sa tak leni देखिए दोस्तों आज स्कॉट में आ रहा था इम्फाल से ओखल की तरफ तो इतना बड़ा पत्थर से मेरा गाड़ी में मारा है। देखिए हम लोग ये लोग के लिए रात दिन ना खा के ना सो के हम लोग इतना मेहनत करते जरूरी सामान चावल वगैरह सब राशन पानी पहुंचाते ये लोग हम लोग को डायरेक्ट ड्राइवर को टारगेट करके मारा है। देखिए पत्थर देखिए बहुत गाड़ी तोड़ा हुआ है इधर में देखिए बहुत गाड़ी तोड़ा हुआ है अभी आ रहा है बहुत गाड़ी देखिए Yum ama dukan mari may sakri nahan numidang amasung ngarang ayuki luanaba nunggay matung pung taragan ito gumini kulom tarak pada uripo kaidem laikay dalayba kaidem ibo yaimigi Z+1 gi yum ama amasung tuan of po sa yuan dukan mari may sakri hadi Tha sigi kunga taruk ta KNP Manipur amasum civil society organization singi oiba mipam ama pangthoklaba matungda rally asi pangthoknaba warek lawani rally asi laiba sigi tuan mafam singna sapmanaba banner amasum thimgi makhara pangthokani rally asi de sejnagadaba banner amasum thimadu saruk yagadoriba organization singda circulate tawani amasum rally asi de laiba sigi tuan mafam singda laidiba kokizau civil society group student body women's organization youth group search amasum community lusing basing na saruk yabi yo hainasu apel tawri